ngasi numida wairam phongkhiba tungan manipuri siphongsingdagi amasung thokhiba thaudo wathoksingdagi maroibi ipausing miyamda thamjari hanbada kangla paudagi lakusaraga irang asina maram oiraga awaba tarabasingna ngakpiyu hakibu wafam aduda politics pusilakpa lebak thibani chief minister nongthoma berena social media ra thagalakpa post amana hai lamdam asida thokliba irang asina maram oiraga awana tarabasingda ngakpiyu hakibu wafam aduda politics pusilakpa silebak thibani irang asina maram oiraga awana tarabasingda lamdam asigi chief minister ama oina makoina thengnariba awabadu saruk yaduna wafam adu phongdokhibani maduda mamangna thokibasing adu kaukthokpaga loinana ngakpiba haibigi wakhalon chanminarasi haina miyamda appeal tawbani Congress Party ki lusingba Stabram na Home Minister oiringaida lamdamasida Myanmar masa kya khunda laita halamba madi Myanmar based of militancy su sathanara ngasigi irang sithokan bani haibis mipung khudimangna khangnara bu wafamni Chief Minister nongthambam biren gi post asina makhata na hai Manipur sai kya thengna khiba naga kuki lal miyoi lising amaga sahumlom laikidabani aduga miyoi lising kya na lanjena khibani lal adu kumza english amaga samapan ga maudra ga ni thoidagi english amaga samapan ga maudra ko humdoi fawbuda akan mamong na thengna khrabasu kumza english amaga samapan ga maudra ga ni thoidagi english amaga samapan ga maudra ga taret fawbuda leptana thengna लाल अदु इंडिया की अवानोपक रीजन की पुवारी द ख्वाइरी की तमथीब लाल अम ओइखिबनि मतम अदुदा कांग्रेस की प्राइम मिनिस्टर नरसिम्हा राव नत्रगना कांग्रेस पार्टी की प्रसिद्धि मणिपुर लाक्तुन मियामदा ngakpina bahaijakhiba laikibra haibisi hangbu yabo hangne amaromda kumza english amaga samapan ga maudra ga taretagi english amaga samapan ga maudra ga nipan phawbu thokiba kokiyama sum paite gi lalda lamdamasi gi miyoisa hunga yankhai gi mathakta laikidabani matam adu gi prime minister IK Gujaral Isterasita Laktuna Miyamna Ngakpiyo Hijakibasu Lakidi. Housing Manipur Thoklibi Irang Lucinana Bohanabada Mateng Pangshin Bigi Mota Congress Party na politics Hanaduna Lady Basi Kwaidigi Hena Leb Thiban Hanisu Chief Minister Notoma Berengi post Arsina Makatan Hairi Amaromdana Oyok Sing the BSA personal sing Koki Nupi Sing Away Kumtauna Krek Thamna Kokpi area ki oyok sing the Koki militant sing na bunker saduna tampaki mitay kulda ngahak laitana bomb yono nomay kaplaktuna aso apan thoaliba sing sithing na ba nahandagi joint security force na Koki militant sing leramba mafam sing area domination tawduna nauna posting lairiba mafam sida ngasi ayuk BSF ki commanding officer amaga awai akum tawna bada CO na Koki Nupa sing da haikibada Home Minister ki pauktak na layu haibagini laibani ngasi uyok sing nauna posting lairaba BSF ki CO da makoina uhang kyangki commanding officer na uang gi pakumna makoina lebliba maphamasi India gi territory ni koki nakhoi gi lamni hairiba duda layu masi BSF ki DIG command hati masi Home Minister gi pauktak ni maphamas da posting pi duna ngak senbi gi thabak lokholiba sida ngarang BSF kem da apan ba kya pi duna Nupi Security personnel sokhi ba lekhi ngarang Koki Nupi mayamna apan mapi blakpada nakhoi khara chatholaga protest tawjau hakhibani Koki Nupa singa duna ngasi gi awai akhumda BSF na mafam asida lairibasi beli gi pressure ra hairakpada BSF ki CO amadi ma ki makhata ba personal sing adugumba leiti haibaga loinana CO na hakhibada Manipur state ki DGP yauna kana gumba ki order amata BSF na inde makhoi gi DIG Home Minister gi yathangna layu haibigi laibani haina Koki Nupa sing adu phongdoki aduga maduda Koki Nupa sing yamna Ningba kaiba mawongda laikiba adu min uba viral video mana phongdorakli Makasa tharak poina to papamana Manipur ga tainab Indo-Myanmar border paring the kilometer 9.214 sambal khaba loire report Ministry of Home Affairs ki report amagi matungina Manipur ga tainaba Indo-Myanmar border paring the kilometer lising mapan ga sani ga taraga mari ngamkhai gi sambal khaba loire border fencing ki paring da lambi sembagi thabuk sathari kumza english ngani ga kungo humdoi kunga mari gi Ministry of Home Affairs na puthokpa annual report amana hai Indo-Myanmar border ga tainana leipa Manipur gi border town moreda kilometer 9.214 gi Ministry of Home Affairs na puthokpa annual report amana hai Indo-Myanmar border ga tainana leipa Manipur gi border town moreda kilometer 9.214 gi sarwasi fencing tobuloire border fencing loiraba sarwasida hauzik lambi sembagi thabak sathari thaurang asi ngamkhai lana logi wangmada satharakpa thabak thoram sing security force na mapung phana lakshinba ngamna ba pekatmani loinana region asida security force na satharakpa
पेट्रोलिंग की थबक हेन मथौ हापनबनी मिनिस्ट्री ऑफ होम अफेयर्स की रिपोर्ट असिना मखातना है किलोमीटर 9.214 फेंसिंग तौबगी थबासी बॉर्डर रोड ऑर्गेनाइजेशन दा सिनखिबने मदि हौजिकसु संबल खाबगी थबक अकन ममोन सथरियादी मखा सथरक पोइना तो पावमना कमल बाबूगी युमदा बॉम थमजलमले लैमखोंग थबक सुब संग्रग ngasi फाव थीब खंगदना लैरिबा लैश्रम कमल बाबूगी लोइतांग खुनौदा लैबा मयुमदा ngasi अयुक सकंगदबसिंगना बॉम अमा थमजलमले हाइरि हिरामसुगी मतंगदा प्रेसना फंग पाव की मतुकनिना ngasi अयुक नुंगालकपदा युमगी मियोइसिंगना बॉम अदु युमगी थोंगाल मनाक्ता लैरम थेंगनरखिबने बॉम अदुगी मनाक्ता कमल बाबूगी जेएसी दा अरोइबु वार्निंग जेएसी मुथलगा अनौबु जेएसी अमा सेमगदबने ठिकादार कॉन्ट्रैक्टर अमता यावबु यारोय इहौ ललोनबसिंग लोइना हाटकनी केसीपी हाइना थाबसी अमसु थमलमखि हाइरि बॉम थमलमबगी पावदु हेक फंगबगा सेंगमाई पुलिस की टीम अमा मफम मदुर संगसिंदना ngasi अयुक पुंग 9:49 ताबदा बॉम अदु लौखटख्रे हाइरि मखासा थरक पोइना कंगलैपाक की मैरादगी अतोप मरुइबा पावखरना कोतुना कौखिबा पुंग 12 की टोटल शटडाउन ngasi हौख्रे कांगपोकपी डिस्ट्रिक्ट की साइबोल की सेंट्रल फोर्स लौथोक्तबगी मयोक्ता कमिटी ऑन ट्राइबल यूनिटी कोतुना कौखिबा पुंग 12 की टोटल शटडाउन ngasi हौख्रे ngarang कोतुना थोलक सिरोल अमगी मतुंगिना ngasi नुंगथल पुंग 2 दगी हयेंग जनवरी 3 की अयुक पुंग 2 फावबा कौखिबा टोटल शटडाउन असी हानादगी नेशनल हाईवे 2 इम्फाल जिरिबम लंबीदा थमखिबा इकोनॉमिक ब्लॉकेट असिदा हपसलकपने साइबोल सेंट्रल फोर्स थमजिलकपसिना मफम असिगी ट्राइबल की मियामना अकीबा पीबदनतना मियामदा अकी तुजुंबा फौले हाइना कोतुगी सिरोल असिना हाइरि ममांगी मतमदगी हौना कोतुना क्यार खन्ना शांति ओइना हिरमसिगी मतांग वरी सानाबा हाइकिबा लैख्रबसु लैंगाना थबक तो ओंथोरक्तबननि खेनबा थंबा सिना काइदौनुंगदा ट्राइबल सिना खांगदुना लैबंग हमरोय मरम मदुना पुंग 12 की टोटल शटडाउन असिदा मखल अमतगी गरी सिंग चतपा यारोय ललोन इतिक अमदी काइथेल फंबा स्कूल अमदी लैंगा की लोइसंग सिंग अमता थोंग हांगबा यारोय अदुबो टोटल शटडाउन असिदा एसेंशियल सर्विस की थबक थरम सिंगदी कोमथोकनी हाइना कोतुना थादोरक पस्टिरोल असिदा पली अमरोमदना खुलंगाप इसासिंग हाटप यानिंगदी हाइदुना वकत मिफम चतख्रे खुलंगाप हाटप मदि फाब यानिंगदी हाइदुना मणिपुर की तुआन तुआन मफम सिंगदा मैरा पाइबी इमासिंगना वकत मिफम लेपतुना सथरपगी मनुंगसना ngasi इम्फाल वेस्ट की तगेल कोलम लैकाइदा मफम अदुगी मैरा पाइबी इमासिंगना वकत मिफम चतख्रे नोंगमदि सोइदुना सिरगनी खंगना खंगना नोंगमै अमदि बॉम कापसिंदुना लांदारकलिबा कोकी मिलिटेंट सिंग मायुकनरिबा मदि मियामबु ngak सेलिबि इसासिंग हाटप यानिंगदे फाजनखिबा खुलंगाप इसासिंगबु अथुबा मतमदा थादोपियु हाइना ngasi वकत मिफम चतखिबा इमासिंगना अमत ओइबा खुलाउ लाखि खुलंगापसिंग हाटप मदि फाब यानिंगदि हाइदुना अपुनबा मैरा पाइबि लुप तगेल कोलम लैकाय मदि YPC क्लबना पुन्ना सिंदुना ngasi तगेल कोलम लैकायदा मेकेदोंगी मैरा पाइबि सिंगना वकत मिफम चतखिबने अतोप पावमना बाय बाय अमदि न्यू ईयर की खुदोल ओइना कुकी टेररिस्टना मफमनिदा नोंमै कापसिलक्तुना लांदारख्रे ममांग से इंग्लिशिंग अनिगा कुनगा मरी लोइबा नुमिक अहिंग नोंग्याय मतुंग पुंग अमगा मिनिट कुल्लोम ताबा मतमदा कुकी टेररिस्टना बाय बाय की खुदोल ओइना नोंमै कापसिंदुना अकन ममोंगना लांदासलख्रे नोंमै कापसिलखिबासी इम्फाल वेस्ट डिस्ट्रिक्ट की मनुंगसना लोआंग संगोल हाइना खंगनरिबा मफम असिगी सिंगी सरुक्तगी कुकी टेररिस्टना सेंगमाई नोंथोंबत तमना नोंमै राउंड क्या कापसिंदुना लांदारखिबने पावसना कुकी टेररिस्टना नोंमै कापसिंदुना लांदारखिबदुदा सेंगमाई नोंथोंबमदा लैबा बीडीएफ पोस्ट तमनसु नोंमै मरु कया कापसिलखि लैबक फबदी कापसिलखिब नोंमै मरु सिंगदुना असो अपन अमते यावखिदे नोंमै कापसिलखपा अदुदा बीडीएफ पर्सनल सिंगना नोंमै राउंड खर कापतुना खुदअनखि मसुगी मतुंग नोंग्याई मतुंग पुंग अनि तारमदाइदसु कुकी टेररिस्टना नोंमै राउंड कया मरुम कापसिलक्तुना लांदारखरबा मतुंगदा मखातना नोंमै कापसिलखिद्रे हाइरि लोआंग संगोन हाइरिबा मफम असिदा कुकी टेररिस्टिंग लई हाइबा खंगलबसु मणिपुर लेंगा की मेकेदिगी अहेनम सिक्योरिटी फोर्स थोमजिंदुना कुकी टेररिस्टिंग ताक्तुकनबा अमति आइन गोएबा सेराक पीबगी थबक चथद्रिबसी मेकेदोंगी खुंजासिंगना मणिपुर लेंगा की मफमदा पेंदबा फोंदोरखि लोइनना अथुबा मतमदा मफम अदुदा लैरिबा कुकी टेररिस्टिंग की बंकर थुगाइदुना कुकी टेररिस्टिंग थुगाइदुना कुकी टेररिस्टिंग ताक्तुकनबा होनाबियो मदु नत्रबदी ngehak leitna nongmai amani bomb kapsinduna landaraktuna khunjasing leitana leiba ngamlaru heri अमरोमदा
Mamang sahi English singaniga kunga marigi bye bye tauba ahing asigi numiki nongyai matung pung amaga minute kulom taba matamda New Year gi khudul oina kuki terroristna Kangpokpi district amadi Imphal West district ki luanaba maitai khul kadangban part 1 amadi 2 da nongmai round kaya manum kapsilaktuna landasilakre hari mafam adugi khunja kyana pausi asida phongdorakpagi matung inadi Tarungaubi hairiba kuki terroristna lairiba singdumasi sekmai dam gi hek mathakthang masarukta laibani mafam asi kadangban part 1 amadi 2 ga yamna naknaba mafamni numit sigi nongai matung pung amaga minute kulom taba matamdagi kuki terroristna kadangban part 1 amadi 2 da pungkhai ama hena nongmai kapsilaki madura mafam madura leiba combined force ki kangbuna sukut handura nongmai kapki nongmai kapsilakpa dura khunja sing aso apan yawkiba leiti adubo mipainaraba khunja sing nongalamdai matamaduna mayum thadokuna safogadaba mafam singda lanjina kiari khunja kyana phongdorakpagi matunginadi Tarungaubi haina khangnariba Imphal West district amadi Kangpokpi district ka tainaba Kangpokpi district ki manungsana leiba singdumasida matam kyagi mamangdagi kuki terroristna bunker kya saduna apaba makal gi kusu khulai kya paisinduna leirakle haina khanglabasu karigi damakta barat lenga amadi manipur lengana mafam asidagi kuki terrorist ngak thoktuna leiribano athuba matamda kuki terrorist ngak thoktaba tarabadi khunja sing leitana leiba ngamlaroi haina pauksi asida phongdokhi Makasa tharakpo oina topa pawmana PM Modi bu Manipur amukta oirabasu satpinaba MP Manoj Kumar Zuana haijakre Rashtriya Janata Dal gi lusingbama oiriba Rajya Sabha gi MP Manoj Kumar Zuana Bharat ki Prime Minister Narendra Modi bu amuktang oirabasu Manipur da satnaba wapam phongtokre MP asina news agency amada piba interview amada Manipur gi Minister Nongthamam Berena media apology tawkiba wapam mamangda ngalingi matamda phongdoklamgadabani haina makna phongdokhi MPS makhatara duna hai Prime Minister Narendra Modi na Manipur satuna Manipur miyam gi asokpa madi awaba ko hanbada mating soidun oigani loinana Manipur ba mahausa gi phibam da hanjin hanba haibis yamna mathoktai Manipur gi Chief Minister na Manipur thokliba tha kulom sujilaglab irang lalasi matungda sorry haina phongdorakliba sina lamdam sigi kanglubani gi marakta mangkraba madi tatkraba mari asi ataishinbada kaya yamna mating pangadoribano haina sangki amaramdana Hayeng Governor oina wasak laugodoriba Ajay Kumar Bala ngasi Imphal thunakre Manipur gi Governor oiragadaba hanagi Union Secretary Ajay Kumar Bala ngasi Imphal yorakre ngasi nungthulma ki imung manunga loinana Ajay Kumar Bala Imphal International Airport ta Indigo flight namada tonglakibani maun airport ta thunglaba matamda Chief Secretary DGP yauna civil amadi police sing amadi Rajbhavan gi staff singna airport ta haraute amna okay Manipur gi Governor oina wasak lauragadaba Ajay Kumar Bala kumja English ngamaga samapan ga marfugu marida Assam amadi Meghalaya kadarda India Administration Service sangki leba asigi tungan department singi maroiba pham puramlaba tungda haukiba sahi English ngani ga taraga mapan gi August ta Union Home Secretary gi pham puba hoki kumja English ngani ga kungo humdo gi August marida sahi amaga amuk sangdok tuna haukiba sahi English ngani ga kunga mari gi August kunga nufi fawba Union Home Secretary gi phamasi puramki magleba asigi yamna maruiba posam oiriba Union Home Secretary gi pham khwaidigi sangna purambu officer ama haibadu oiki Makasa tharakpo oina topa pawmana kendra gi local area fund MLA adugi nati Sheikh Nurul Hasan Kendra amagi pirakliba local area development fund asi local MLA adugi nati MLA adugi kuthangna prajagi efanaba pirakpa phani asigumba fund asi MLA singna mafam sana amadi niyam sumna sisinarabadi kendra khudimak thuna sokatpa ngamgani haina Khetrigao kendra gi MLA Sheikh Nurul Hasan phongdokre MLA local area development fund amadi Sheikh Brothers na funding tawduna laikhidraba Sheikh Brothers ki apokpa Shahjabam Nur Muhammad ki memory oina CM kiba Vision Khetrigao gi surgam oiriba Khetri Iril Mapal Youth Club KIYC Multi-Purpose Sport Complex sanabagi damak thoramna makna wapam si phongdokhibani makna makhatan hai local area development fund si sahi amada lupa crore anini masisu one time da payment torakpanati installment oina mari rakpibani hairiba multi sport complex asi siemna ba haiduna haukiba sai English ngani ga kundagi vision amaga loinana jatra hunkibani adubo sai anaba kyana maram oiraga lution mangamdana lakhibani complex asi siemna bo hona bada lupa crore ani makha hena sanki adubo lengana praja gi damak thadarakliba local area development fund aduda Sheikh Brothers na award pa hablaga miyam gi yefana bagi damak khusuna khibani
Local area development fund asi mamang na hokiba MLA na aran balambi da mawong maril na idana sisinarambana kendra asi sokat pathintaramani mamang da hokiba MLA na local area development asi kamdaw na sisinaki kadai da sisinaki na audit tawrabadi madu thigatpada khara wana thokpa phawbiyai local area development fund sisinarabadi sport complex sengbat pakhtana tana tuan development facility kyas miyamna khusinaba ngamgani state asi yamna lairabi state amane duna piragliba fund khara asi niyam sumna sisinaragadi kendra khudimak yamna thuna sakhatpa ngamgani haiba thaji mana makhata na hai multi sport complex asida tuan sport category da sahi mapanigi makhadagi horaga senior phawbada sanabi yagani KIYC hairiba club asi mamangda I League yaurubata natana sahi sigi Premier League ta saruk yananaba thorang toriba club amani sport complex asina piriba khudong sabasing asi Khetrigaon gi miyamna lauraga Khetrigaon si Manipur khakta natana India bu malemna sak takpada punna thaudang dominasi Peace and development laibida natana drug free society ama oinabigi dama maki apokpa madi mayamba ahalgi lamjing lamtak makhana complex sagatuna miyamna khusina banaki Loishalakpoina topa pom operation da khulai kya marum fagat pangamkhre apun ba combined team gi kangbuna Manipur gi singa masum tam gi mafam sing da operation satuna khulai kya leptana fogalapagi manung sana mamang se gi December 13 ga mathugi mamangda masing yamlap su khulai kya fagat pangamkhre combined team gi kangbuna Bishnupur district gi manung sanba thamnak pokpi khungang gi manak ta leiba khujairo naladagi combined team na magazine ga kona na SLR ama .303 gi rifle ama 12 bore single barrel gi nongmayama magazine ga kona na 9mm pistol nongmayani anti riot nongmayani magazine ga kona na insert rifle ani 36 hand grenade mari detonator ama kapiyari ba .7.62 gi maru mari yauna lal gi pistol kyas fogat pagam khiyari Nakalamarom da Thawal district ki manung chanba Laisangthem eco park area da thiba humgi thawaksa thabada khulai kyamas fogat pangamle haina Manipur police control room dagi pawshina makata na phongdorakli ado tentang na sumna mayam na thamjaram gi duga haujiko inadi mayam pawsh matang ase rusinjarage masum mayam puna anoba update ngamina national sigi meke dagi su mayang infam da makata na thamjari